Lebanon gi ngamkhai manakta leiriba taundagi miyoi lising kun mayum thadokuna satkinaba Israel na khangalakre. Lebanon gi awang thangba maikei gi lamkhai lamdamda leiriba khwaidagi chawba town Kiryat Samona da leiriba miyoi lising kun henbada ngarang mafam adu thadokuna satkinaba Israel gi maikei dagi phongdorokre. Ngamkhai paring asida akanba mawongda cross border exchange fire sathagadawriba sige nongma mangoina na wafam ase phongdorokhibane. Chayol anigi mamangda Gaza da thokiba chawba landa adugi matungda Israel amadi Lebanon gi ngamkhaida ungkhanabagi chang wangkhalakhibane. Hana nasu Israel lanmi singna Lebanon ganakna na leiriba military zone singda leiba miyam sing handokna na bakhangan khre. Adubu handake masing yamna sathokina bakhangalakpa sina Lebanon gi nongpok thangba Galilee region gi miyam sing ngasi phawbogi manungda thokina ba khangalakhiba nirak subane. Lebanon army na pirakpa report amada hai ngahan sagolsel numitasu Israel gi maikei dagi nongmai kapsilaktuna Kiryat Samona ngamkhai manakta journalist ama hatkre mafam adu Israel lanmi singa Iran bekdoba Lebanon gi Hezbollah group ka akan ba mawongda lan kamna duna lakle thokdok asigi matangda Hezbollah na thadorokpa warwal amada hai sagolsel numita thokiba thokdok asigi matungda Hezbollah singna achetpa phireb ama lawbaga loinana Lebanon gi security amade micham miyamda attack zathaduna mi hatpagi chapsaba paukhum pidana amade dandi phangandana tokloi wafam asida Israel Defense Force ki spokesperson Daniel Hagari na phongdorokpada makhoi gi maikei dagi awang thangba ngamkhai gi sarukta leiba town dagi micham miyam sing handokna bakhangan khriba si Israel Defense Force na Hezbollah terrorist gi mathakta matik saba action lokatpada ningtamna lokatpa yana bagi damakta nei Israel military gi maikei dagi makhata na phongdorokpada Lebanon gi territory da hingama chupna makhoi gi drone sing fazinduna check tawke Maduna Hezbollah sing na leiriba mafam sing target tawduna attack sathanaba thawrang lokatpa nei adubu Lebanon da leiba Hezbollah terrorist sing aduna drone adubu kaptherakhre haina phongdorokle Israel Defense Ministry gi maikei dagi phongdorokpada Kiryat Samona gi senthokiba micham miyam sing hauzik Lebanon gi state subsidized guest house ta thamle masida natana Israel gi miyoi lising tara henna kha thangba Gaza border gi mayum thadokuna senakhre lan asi haurakpadagi hauzik phawbada journalist kun hen hatkre haina Committee to Protect Journalists ki maikei dagi phongdorokle masigi matangda journalist sing hatkhiba amade sogon khiba amade report sing mangkhibagi maramda investigating sathare ningsingba yai lan haurakhiba chayol amagi matungda Reuters gi journalist Islam Abdullah Habu Lebanon gi khathangba maikei de Israel military singna rocket kapsilaktuna hatkhibanei hiram sigi matangda Lebanon gi lanmi singna Israel amade Israel lanmi singi mathakta maral sirakhibagi pawkhumoina Israel nasu thokdok adugi matangda Tijinbagi thabak sathari haina phongdorokhiba leikhre Reuters gi maikei dagi su Israel na thokdok adugi matangda transparent oiba investigation chathanaba taksin khiba leikhrabanei